Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau. Security Force na KCP PWG gi training camp ani thugaiduna mioi tarahumdoi fagatle. Raijasigi mapam kayada thiba humbigi thabak leptana chathari yamlaba kuzukulai kaya fagat bangamle amasung. Manipurna ahum suba North East Game disingani kunmarigi overall champion oire. Rajya asida santi amasung tangdu laitaba poraknaba security force na thibu humbagi thabak leptana chathari tongan ba jila singdagi yamlaba khuchukalai kayaga loinana aina thingkraba loop KCP PWG gi loop mioi tarahumdoi su fare police ki chirol mana hai kangpokpi jila dagi local med .22 rifle ama magazine ga koinana M16 rifle ama kapayari ba maru nipan amasung 5.56 ki kapari yariba maru mari fagat ki Kaksing jila dagina countrymet pistol ama amasung detonator amadi fuse yaudaba hand grenade ani phagat ki Imphal West jila gi sajirok maning canal dagi magazine yauba SLR ama magazine ga luinana 9mm pistol ama hand grenade tarahumdoi HE motor shell ama smoke shell ama amasung yamlaba nongmai marusing phagat pangam khre maragasida Imphal West jila gi kameng sabal amasung Loitang Sandumda Security Force na thibu humbagi thabak sathabada KCP PWG gi training camp ani thugai khibaga loinana lubasigi mioi tarahumdoi fare lubasina phaduna thamlamba mioi amasu kanba ngamkhre makhoidagi AK rifle sama insas rifle ama ball rifle ani 9mm auto pistol ama double barrel ama adjusted magazine tarani toy scope ama binocular ama yauna yamlaba nongwi maru phabangamle Makong mari panma gari manga amasung gari macha anisu mapamadudagi pangbangam ki hairi thaudosigi matangda case ama lokhatkre None jilagi awangkhul part 2 da laiba ABCI Private Limited ki base camp manungda ngarang hand grenade ama pokhaibada mioi ama sokle aikhogi none paumi agui kamaina police ki pau paladuna hai hand grenade adu ABCI Private Limited manungda langsinduna pokhai hankibani maduda Hot mix plant gi operator ama sokibani thodosigi matangda police na thogdok thokpom da changsinduna thijin humjin bigi thabak chathakre case amasu lokhatkre ABCI Private Construction Company asina Imphal Jiribam lambi National Highway kuntra taret ki rangkhudagi khongsang phawbi lambi asi double lane onthoknaba hauji thabak chatharibani lakadoriba Lok Sabha mikhal gi damak Sandel jila gi oina sijinagadaba EVM machine amadi BVPAT thing ahanbagi oina randomization process pangthokre election management system gi khuthangda pangthokiba thorom aduga mari leinana district election officer mayanglambam Rajkumar na hai ECI amadi ECO dagi control unit machine sama humbutra nipan ballot unit machine sama nifumato emasung BVPAT voter verifiable audit trial machine sama nifuni toini harba machine sing asi Sandel jila gi apunba polling station marphuda sijinagadabani hairi Churasanpur jila dasu mikhalasiga mari lainana ahanbagi oina EVM amasung BVPAT sing sizinabagi matangda ngarang training program ama pangthokre District Administration Kakchingna jila asigi vote thadaba yaraba voter singda niyom chumna amasung santi leina vote thadanaba thokpirangnaba miyamda appeal tawri Kangpokpi jila gi Champhai sub division gi makhada leiba Kaithel Manbi military colony da leiba Panel Care Center da Operation Sadbhavna gi makhada Maha Regiment na Center asigi anoba building ama saduna sangakre Center asite leiriba miuchingda nongna sarwa building asina hena kanaba fanghalagani Tengnopal jila gi Kaipamkhulda ngarang thokiba mai chakpagi thodok ama Assam Rifles ki fire fighting kangbuna kanbangam hore haina Assam Rifles ki PRO na thokpa chirul mada hairi Assam Rifles na Thobal jila gi Lilongda ex servicemen gi rally ama ngarang pangthokre Tharumasida ex-servicemen gi imung manungsing saruk yaki ex-servicemen singi damak tengbangnaba tongan ba yaipa thaurang singi matangda su tharumasida khanaki thaurum asiga mari leinana lemna layangbagi game amasu pangthokki Taibiriba Pawasi Akaswani Imphal dagini Ahum suba North East Games lisingani kunmarigi
overall champion Manipurna oire. Nagaland ngarang luishinkiba games asida Manipurna sanagi takaman yangkaini toy, lupagi takaman kuntra nipan amasung senjengi takaman nipu, punna takaman sama kuntra fangduna overall champion oikibani. Nagaland sanagi takaman nifu nipan, lupagi takaman nifu nitoy amasung senjengi takaman nifu mari fangduna anishuba taki. Asamna sanagi takaman nifu humdoy, lupagi takaman nifu mari amasung senjengi takaman yangkai humdoy punna takaman sama nifu fangduna suba taki. Mamangi edison animaksu Manipurna overall champion oiduna lakibani. Games asida Manipurna overall champion oikibada Nagaland Olympic Association nungaiba fongdorakli. Ngasi phongba pause singi maroiba pausingi damak hauzik Khetrimayum Premchand leire. Premchand Thagachari Suni Trimpan Suba Lok Sabha Mikhal Nakshil Lakpaga Iroinana Oirakliba Rajnitigi Oiba Ahongba Singda Yumpham Oiba Pawa Madi Hauzik Leiriba Manipurgi Phibam Asida Security Force na Thiba Humbagi Thabak and Khalakpagi Pausing Tongan Pause Singda Maroiba Pawa in a Fonarakle BJP gi Energy Mirep Min Ningbana Ama Line Tambana Amagi Todok Tokadorobra Haina Wahang Hangba headline asi Huyen Lan Paugi Ahan be headline ni headline asigi Makada subhead oina outer da Mirep Thadok Tabagi Damak Senapati District BJP Office Akaya Toy Thokalamli Haina Su Fongli Senapati gi BJP Office Amanga Thokalambagi Pawasi Sangai Express Manipuri Edition Amasung Ponufam Pausi gi Ahan be headline oidi Huyen Lan Paugi ni Suba headline da Trimpan Suba Lok Sabha Mikhal Icham Chamna Lobi Ganu Manipur ki mamai chumgadori bani haina Indian National Congress ki Inner Manipur Parliamentary Constituency ki Miref Bimol Akojam na pono ki wafam headline piduna fongli. KCP PWG ki Training Center ani thugai khre kadar tara humdoi gari tadet yamlaba khulai fagat khre haina Manipur News Paucheda headline piduna fongli. Outer da BJP ki Mirep Thadok Laroi Inner da BJP ki Mirep Lauthokpa ngamdri haiba headline asina Naharol ki Thodang Pauche gi ahan be headline ni BJP Central Election Committee ki mifam pangthokre Inner gi Mirep kanano oigedagi haibadu athubuda lekhai targani haiba headline asina Ichul Express ta banner headline piduna fongli Manipurna amuk hana Northeast Games ki champion oikre haiba headline ase Imphal Free Press ki ahan be headline ni Malemi khwaidagi tamchiraba terror attack terrorist singna Moscow gi Krok Solde attack athabada chama yankhai sire haiba headline asina sanalebak pause da fongbo thengnare BJP ki ticket ki damak RK Ranjan Mangjun Thana chatli haiba headline asina Sangai Express English edition gi ahan be headline ni Matam sana Royal Pina Bohanong Mathau Tai Haino Rajapalna Ukil Singda Apel Tokiba Wapam Masi The Morning Bell gi ahan be headline oiri Chief Electoral Officer na CMO Singda Unaduna Wari Sakre Helicopter Rapid Response Team Sing Sem Kre Haiba headline asi People's Chronicle gi ahan ba headline ni KCP People's War Group ki Miyosing Phaki ba madi kusukulai kyama phaki bagi thodok asi Pauche ayambada tungan ba headline piduna fongli suni Thagachari Premchand aroibada maroiba pau amuk hana Security Force na KCP PWG gi training camp ani thugaiduna mioi 12 faгаtle Rajyasigi mafam kayada thiba humbagi thabak leptana chathari yamlaba khusukulai kaya phagat pangamle amasung Manipurna ahum suba North East Games isingani kunmari gi overall champion oire Paulo Jere